Ima, nacha yam ware. Kaidobagi nachabu mapok thina pokpiramlino. Lairabe ki mapok sida awaba kayana nachabu pangal thogandre. Asuk waraba Meirilaksida kainabagi chainana ibu olare ima. Asumna thembina chatpa khudingi Rajesh ka Preeti gadu konaraga chat nok noktana khara chat thembi ki mangda lena duna leire. Thembina chakhum ge ensang na pilai ge haiduna thoglakpada Rajesh ka Preeti gadu unaraga leirami. Rajesh na Preeti bu tingsili yengbada yamna over oire. Thembi mayum lomda hanjilai laigadaba postu leidre. Thembi su numitudagi Rajesh bu singnakre. Magi damakta wajaramba, magi damakta sagatjaramba asa kaya adu, mana utliba thawong aduna, tasengna thembina Rajesh bu amuk hana nungshiraroi haina khankre. Sandhya changlakpa matamdani machin manaw du dukanda laklami. Roshan hoisu walking chain magi thoglakpada thembi ga thengnare. Roshan na thembi. Da Roshan udaba yam kuire. Lemba thoise pakhanga pharamene. Kai chakena thorai no noiba. Thembi na dukandagi ngariga moroka leiruke tawbane. Roshan na aisu 15 days mukti suti phanglingai sida Manipur gi phajabase amta pena koibu chatkena ngarang thoglaine. Suti su pakna phangde. Thembi na ada leibabu nungaibra. Roshan na nungai adum adubu aikhoi Manipur dagi khusem gi phajabanaga henpoteda. Ado hangchise chak chara ma chanaba oina koibu chatoriba aduda nangsu yausiko. Lemba thoina aidi pubiroidro haise. Roshan na inaubu kaigi puroidoino. Ado thembe hangchit pung 8 da chatoiniko. Nayambusu suti phanglingai sida koibusu pubigeba. Thembi talle haina di hainingbani adubu mayambana nungshina hairakpanina masu hoi haina haidokre. Somdana Preeti na hello. Telhaibana hauren amta unasidana. Preeti na tale nang nakuna sayam sangi. Telhaibana chahi ani hena nungsinaraga nungsina ke tawbu kadawge. Preeti na yare he hainade. Ado nang namit ka yamlam laba. Aidine san mamit man namit to kothokadabani khang. Telhaibana aibu mit yam bai type ta. Nasado atopa mahautang mamanba. Telhaibana kinjani nupinang aina duwado hainu haiba natro. Preeti na pharese ai hospital chatore nangdi pothazarone. Telhaibana hoilai thabi. Kaino maibige yambo. Kaino hayo bem. Preeti na haige tawraga hekta kawba. Telhaibana haige da buwado hairo amukoi thok lerno. Preeti na nahanmu ibani na 12 karikanda ahanbu unaba garden do adu khangbra ningsinglibra. Khangi 37 December 2048 ne. Preeti na mina kainom haige hairaga to amda hairoi. Preeti phone do fat kak thatli Telhaibana sahar malene mina nushidana laknaraga. Telhaibana phone hanjin tawrasu Preeti pairaktre waiting adum leire. Phagi deki Telhaibadu I kara I waiting ga leiradana nupa atopa ka koinarebana phai khangidna ngaside. Numitto haukre Roshan na koiba chatse haiba numittuni Thembi su achamba dress setuna loishinba loire. Lemba thoina che kedare thoy ngarang masak khangdaba nupa khara laami. Thembi ngakna kanano haise. Thembi mamangda thokiba thaudok tu ningsinglai. Lemba thoina masakka amphau udrida yum thado aga chakhro haire. Thembi na ima hoidi kai haige. Lemba thoina khangde kai kainu yam ngangna khibane. Mathang lakpada lupa lak 19 thamlamo thamlamdragana yum solon ni hai. Ima to ne yum sigon thokre haiba aisu khangi. Thembi na adudi
ichin ipadi kaida laini. Iche, aine kitang ahan oiramladi imatonse mayada ok matum inchalaga isingi mahutane hu oina pithakadabani. Thembi na haideni nangbo. Roshan na Thembi bu kaurei. Thembi loidribo. Hema, da Roshan laabo. Loire. Thembi do fanek setlaga tholai. Aduki matik jamna phajakre. Mamai haire karisu kede lipstick khakni sangliba. Roshan na ichandi phajare da onthokna. Kaidenu da Roshan. La mi ngainare. Ai thaba ama chatho udana khara thengdokre. Ahum du su chatkre. Ritana kaidenu asina chen khradi phanida. Yum sida lainingdreba ai. Kaidagi nupanina aina haibisu inde. Kaide lakli panoba aina muk thidoisibo. Thembi mopa amadi Roshan ga loinana nok tana chatkibadu Priti na uhawre. Priti tapna soli. Angakpani ko miyoy base. Nungshiba damak karisu tawba ngamdaba. Atok pukchel pikpa. Ngai haki matungda Roshan hoisu yaure. Leiramliba nupi laisabi amadi mausing aduna selegliba phizol sing adu aduki matik atangbani. Tasengna hairabadi so tawbani haibayai. Adubu yengbada leiramliba mi kai aduna adum khangle. Thembi lairabi imungdagi lakbani haina. Tap taba makai kesilabasu sanalupa kaya sirabasu. Thembi dauna miyai challaga figure tabi ngorok ngauba kedana fazabidi ma khaktani. Tasengna chamna phazabisi Thembi khakni mafamduda. Lakliba couple singdugi nupa khudingna yengdaba yaudre Thembi da. Roshan na mayam adudi haurasidana. Nupa amana haurase. Nupi khaina tilhaujanam maroi mapang singse loina semao. Roshan na lemba thoi. Nangdi aiga lairasiko. Lemba thoi na hoida Roshan. Lairiba mayam du karisu hainade. Makoigi tawkum thokpa tawri adubu mayam marakta napal kaba ama anidi adum yawba haibasi soidrabani. Nupi ani ahumna higaiwa tawrei. Nupi amana as aidine machu tadabi migaloinaba punbase yam hainadeko. Nupi amana amuk khumlai. Adugumba mise kaya ikai khangdabani. Matikti chadana mirak yam tinjaningbani. Laishabi amana aikhoidi nahana yam aribiga sabase puningi yam paktiye. Mayam da machin kanbi mabuk jambi so adumot yawi. Nupi amana aikhoi se sida chak thonglaga atopa mafamda koiba chatoini. Lam se ahumuk ni chatoise. Phajana thabak to tawbiyo. Tawriba thabak to phajana tawbiyo. Soiriba sida natinga loi chonglamlani. Wa ngangbadane tin yam chongbani. Marks upasunate yam tukuchayi. Ahum da tuminna laikre mathau tawnakre. Somdana telheibana nangshu aiga kainaningdaba natro. Priti na aina kadawrage amo. Telheibana ngarang phone kakthalaga wari saridu kanano. Priti supap oidana sat haidokli Rajesh ne. Telheibana o adudi noi ani. Wada loiba nangdi Priti na marag thalai nangna khalito langani. Telhaiba pisum ani du suktok laga aduga karigi phone kakliba. Ekoi marup amatani. Nang aigi marisu makoi loina khanglibani. Puna wari saba yaina. Priti na icham chamba maru oiba personal ne. Telhaiba saurapna Rajesh karo aigaro kanagano nangna nuksinari se. Priti mapi ira chena yambo nangna khalido yam lale. Icham chamba wari ne. Maduda yamungna patana khalaga nang aigi marida akaiba lakani. Kharasu thamoi chakthokpa tamo. Telhaibana maga nuksinariba nupa amagi nupina sanariba phondo kakthalaga atopa nupa amaga wari saraga kanana nungaini. Priti na ado ai Rajesh ka chumna sum chamna wari sabane hairedana. Telhaibana aduga personal haisna kaige. Priti na maduko na haige. Chalase natraga ailainda hankrage. Telhaiba phagi dagi I karakle. Nangna adumaina hairaga aina hoi haido manbra. Nungshiba sibu pangya yabra. Priti hai singbi nupi nina telhaiba saure khangbadagi taptharai. Phare nang sumarupni. Adubu
nang wase Rajesh nang ai natana atopa kanagi wa taba yaroi telhei bana hoi ani du wari nga haktang tawrabagi tungda hanakhre asumna sum matamdi haukiba khanghaude numit su pungta tare thembi wakhalda khanjai as aidi kamai tawni side numit tare lesabi su ani khak ngai lesabi amaduna thembi lehaurage ko nongma mu thengnarase thembi na hoi bai Roshan pari da phone tawrai pari su sat pai khalai hello bye Roshan na bye nang thembi thilama ba pari na thilai atai arapa hana thilamba Roshan na hoi adudi phajana thinbiro pari su hoi bye thamme ko bye pari na hoi bye ani du phone thamna khre ngai ha ki matung pari hoisu yaurakle pari na phajana chango ko now chango ko lemba thoina hoi dada pari na adudi aisu chalake thembi su khumlai nakandagi brajata bagumna lakthara iritana yaroi karigi chatpa ahum do khangprek khangi lemba thoi ima haina pakhatna machegi marumda lumkhre ritana hainupa hojikse nungthil natene koiba chatpabu sumaina kanana chatlage thembi da amuk onsilaga oktabigi machanina adum macha su tawtabani parina nate tema gariya salaktraba aduda arapa mi kaisu hana thindu ure rita noknaga chatpadi ibungo rosanga chatkidaine thembi na ima darosanda atopa mi thinkibaine rita na o nang darosan gi gari da thilalakpadi kaidoba thembi kai haidoino khangdre ma so somna tawni khangdabana Roshan na haibadagi pari gi gari da tongkibani paris tumina lei ritana hainupa nupi se yam thuna pukhro thembi pakhatna ima kainu ima na haibiridubo adumna haiganu ima parina maduda di haibiganu itaima rita makhut masaga du yauraga haitau ngambi hauji kanagi nupina mayumda hanjinage ibungo nangbu nachena janga leitro kanagi nupina ayuk pung mapandagi chatkhraga pung taruktaga kanana hanarake kaina kalo haibra yam lemna nupi se puraga chathige haibra thembi kappaga rita gi makhong ko laga hairai ima adumna haibiganu aibu yum sidagi chatkhro haina haibiganu rita so lemba thoibu makhut pairaga chingsillaga gate to lonsinkhre lemba thoina iche ima thado iche thembi gate to thillaga thoi ima gate sep ta hangu ritana hey adai de ne yam urau tharawranu ko kaina kaluro parina thembi lao chalase ibani gi laibakta tamlam labani haini khalase thembi na dhapari aigi upasidi kanana yengsinbini makhoina aigi thoibu kaisuluna tawbiroi parina masu khara lairaga aikhoida puna thamase chasilao thembi na ima thongam da hangbiyo ima thembi kapna makhada phamthakre pari su thembi gi manakta changlaktuna tapna hogatpi parina tose kapano aile sidi thembi makhol gaidu loina phajankhre iche gi thoi ngai haki matung parina thembi bu makhoi gi yumda purakle parina ima hoi ima itaima mama matai masingdo loina tholakle romitana kaino ibungo asuk thenga phau koiba chatnabro parina ima romitana kaidaurage nang ngasi tawrisina heloiga uknarurabo pari haifet handoi tungda thembi do lepi romita harauna nupi chelairo atomba nangi sibu nupi chelairaba resmina phareda gyan takibasina aikhoi atomba se inaw nupi la abanina aisu khara pothaba yarani dana romitana masak phajabane imaudi kaidagino mingna kari kauba parina ima ai changamage romita noklaga ikainu nayamba yai madudi oiraroi dabani pari su noklaga jangkhre
ꯊꯦꯝꯕꯤꯅ ꯔꯣꯃꯤꯇꯥꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯔꯣꯃꯤꯇꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯁꯥꯔꯁꯦ, ꯁꯤꯗꯒꯤꯗꯤ ꯃꯧ ꯑꯍꯟ ꯃꯧ ꯑꯇꯣꯝꯕꯤꯒ ꯀꯧꯔꯗꯣꯏꯅꯤ, ꯍꯥꯟꯅꯗꯤ ꯃꯧ ꯈꯛ ꯀꯧꯔꯝꯕꯗꯣ꯫ ꯊꯦꯝꯕꯤꯗꯤ ꯍꯔꯥꯎꯐꯝ ꯈꯪꯗ꯭ꯔꯦ, ꯃꯔꯝꯗꯤ ꯄꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯅꯤ ꯍꯥꯏꯕ ꯌꯨꯝ ꯑꯃꯗꯤ ꯃꯃꯥ ꯃꯇꯩꯃꯅ ꯌꯨꯝꯗ ꯂꯩꯕꯗ ꯁꯦꯠꯂꯤꯕ ꯆꯤꯜꯂꯤꯕ ꯁꯅꯥ ꯈꯨꯖꯤ ꯂꯤꯛ ꯑꯗꯨꯗ ꯈꯪꯕ ꯉꯝꯃꯤ꯫ ꯔꯦꯁꯃꯤꯅ ꯊꯦꯝꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯝꯍꯜꯂꯤ꯫ ꯔꯦꯁꯃꯤ ꯃꯄꯨꯔꯣꯏꯕ ꯈꯥꯕꯗ ꯐꯣꯟ ꯇꯧꯏ꯫ ꯈꯥꯕꯅ ꯍꯜꯂꯣ ꯀꯩꯗꯧꯔꯒꯦ? ꯍꯜꯂꯛꯑꯅꯤ, ꯁꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤꯅꯦ꯫ ꯔꯦꯁꯃꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ꯫ ꯈꯥꯕꯅ ꯑꯗꯨꯗꯤ ꯀꯩꯒꯤ? ꯔꯦꯁꯃꯤꯅ ꯑꯩꯈꯣꯏ ꯄꯥꯔꯤꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ꯫ ꯈꯥꯕ ꯉꯛꯅ ꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ? ꯔꯦꯁꯃꯤꯅ ꯍꯣꯏ ꯑꯁꯦꯡꯕꯅꯦ, ꯃꯁꯛꯅ ꯐꯖꯔꯤꯕ, ꯏꯪꯁꯨ ꯌꯥꯝ ꯇꯞꯄꯦ, ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯅ ꯈꯪꯂꯤꯕ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯈꯥꯕ ꯍꯔꯥꯎꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯔ ꯄꯣꯊꯥꯔꯅꯤ, ꯅꯪꯅ ꯏꯃꯨꯡ ꯃꯌꯥꯝꯒꯤ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯨꯡꯁꯤꯕꯤ꯫ ꯔꯦꯁꯃꯤꯅ ꯌꯥꯔꯦꯍꯦ, ꯑꯗꯣ ꯉꯥ ꯂꯩꯔꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯈꯥꯕꯅ ꯍꯣꯏ ꯂꯩꯔꯛꯀꯦ꯫ ꯔꯦꯁꯃꯤꯅ ꯊꯝꯃꯦꯀꯣ꯫ ꯔꯣꯃꯤꯇꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯃꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯐꯪꯕꯗ ꯌꯦꯡꯕꯗ ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕꯁꯨ ꯃꯥꯜꯂꯤꯅꯦ꯫ ꯔꯣꯃꯤꯇꯥꯅ ꯏꯃꯧꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡꯁꯨ ꯍꯥꯏꯌꯨ, ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯌꯥ ꯁꯨꯕꯅꯣ? ꯅꯨꯄꯥ ꯀꯌꯥ ꯅꯨꯄꯤ ꯀꯌꯥꯅꯣ? ꯅꯪꯅ ꯀꯌా ꯁꯨꯕꯅꯣ? ꯂꯩꯐꯝꯅ ꯀꯥꯏꯗꯒꯤ? ꯃꯃꯥ ꯕꯕꯥ ꯀꯩ ꯊꯕꯛ ꯇꯧꯕ? ꯏꯃꯧꯅ ꯍꯧꯖꯤꯛ ꯀꯩ ꯍꯣꯠꯅꯔꯤꯕ? ꯔꯦꯁꯃꯤꯅ ꯏꯃꯥ ꯀꯩ ꯋꯥ ꯍꯪꯅꯤꯒꯦ ꯅꯪꯒꯤꯗꯨꯕꯣ? ꯄꯨꯂꯤꯁꯀ ꯌꯥꯝ ꯃꯥꯜꯂꯦ꯫ ꯔꯣꯃꯤꯇꯥꯅ ꯍꯥꯏꯌꯨ ꯀꯩꯝ ꯀꯣꯏꯒꯅꯨ꯫ ꯔꯦꯁꯃꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯌꯨ ꯀꯩꯁꯨ ꯀꯣꯏꯒꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ꯫ ꯊꯦꯝꯕꯤꯅ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯊꯦꯝꯕꯤ ꯀꯧꯏ, ꯂꯩꯐꯝꯅ ꯀꯥꯟꯆꯤꯄꯨꯔꯗꯒꯤ꯫ ꯔꯣꯃꯤꯇꯥꯅ ꯑꯇꯩꯁꯨ ꯍꯥꯏꯌꯨꯅꯦ꯫ ꯊꯦꯝꯕꯤꯅ ꯏꯆꯤꯜ ꯏꯅꯥꯎ 3ꯅꯦ, ꯑꯩꯅ ꯑꯍꯟ, ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯤ꯫ ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯖꯗ꯭ꯔꯤ, ꯏꯃꯥꯅ ꯍꯥꯎꯁꯋꯥꯏꯐ ꯑꯣꯏꯅ ꯂꯩ, ꯕꯕꯥꯅ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯇꯧꯔꯤ꯫ ꯔꯣꯃꯤꯇꯥꯅ ꯐꯔꯦ, ꯃꯧ ꯅꯅꯥꯎꯅꯨꯄꯤꯁꯦ ꯐꯤ ꯑꯝꯇ ꯍꯣꯡꯍꯜꯂꯨꯔꯣ꯫ ꯔꯦꯁꯃꯤꯅ ꯍꯣꯏ ꯏꯃꯥ꯫ ꯑꯅꯤꯗꯨ ꯆꯠꯈꯤꯕꯒ ꯔꯣꯃꯤꯇꯥ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯀꯥꯏꯗꯒꯤ ꯍꯥꯏꯖꯤꯜꯂꯒ ꯂꯧꯔꯨꯏꯅꯣꯅꯦ ꯑꯁꯤꯅ? ꯀꯌꯥ ꯀꯩꯗꯧꯗꯧ ꯃꯥꯟꯗꯦꯕꯣ, ꯍꯣꯏꯗ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯔꯦꯁꯃꯤꯅ ꯁꯤꯗ ꯐꯝꯃꯨꯀꯣ, ꯑꯩꯈꯣꯏ ꯄꯥꯔꯤꯁꯨ ꯆꯪꯖꯔꯛꯑꯅꯤ꯫ ꯔꯦꯁꯃꯤ ꯊꯣꯛꯈꯤꯕꯒ ꯄꯥꯔꯤꯁꯨ ꯆꯪꯂꯛꯏ, ꯑꯗꯨꯒ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯊꯦꯝꯕꯤꯁꯨ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛꯏ꯫ ꯄꯥꯔꯤꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ? ꯊꯦꯝꯕꯤ ꯏꯀꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯅꯩꯗ꯫ ꯄꯥꯔꯤꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯅꯦ, ꯄꯨꯂꯤꯁ ꯇꯧꯅ ꯋꯥꯍꯪꯒꯁꯦ ꯌꯥꯝ ꯍꯪꯕꯅꯦ, ꯅꯪ ꯃꯥꯏꯅ ꯇꯧꯅꯨꯀꯣ꯫ ꯊꯦꯝꯕꯤꯅ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯛꯄ ꯅꯠꯇꯕꯅꯤꯅ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏꯅꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯅꯊꯟꯇ ꯂꯩꯕ ꯇꯟꯗ꯭ꯔꯣ? ꯏꯇꯩꯃꯒ ꯀꯩꯅꯣ ꯈꯔ ꯁꯦꯝꯃꯤꯟꯅꯔꯨ ꯂꯥꯛꯑꯣ, ꯀꯤꯆꯟ ꯔꯨꯝ ꯇꯥꯛꯀꯦ, ꯊꯕꯛ ꯇꯧꯅꯤꯡꯗꯕꯤ ꯃꯥꯟꯈꯤꯅꯤ꯫ ꯊꯦꯝꯕꯤꯅ ꯄꯥꯔꯤꯅ ꯊꯦꯝꯕꯤꯕꯨ ꯀꯤꯆꯟ ꯔꯨꯝꯗ ꯊꯝꯂꯝꯂꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯇꯨꯝꯅꯕ ꯇꯧꯅꯔꯦ꯫ ꯊꯦꯝꯕꯤꯗꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯌꯥꯝꯅꯁꯨ ꯍꯩꯅꯗꯅ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯄꯥꯔꯤ ꯆꯪꯂꯛꯂꯒ ꯇꯨꯝꯅꯕ ꯇꯧꯔꯁꯦ, ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯊꯦꯝꯕꯤꯅ ꯀꯥꯏꯗ ꯇꯨꯝꯗꯣꯏꯅꯣ? ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯅ ꯐꯝꯃꯤꯗꯣ ꯐꯃꯨꯡꯅꯦ, ꯎꯗ꯭ꯔꯕ? ꯊꯦꯝꯕꯤ ꯏꯀꯥꯏꯃꯟꯗꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯀꯥꯆꯤꯟꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯈꯔ ꯀꯣꯏꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯥꯁꯨ ꯐꯃꯨꯡꯗ ꯇꯨꯝꯊꯔꯝꯃꯤ꯫